ꯃꯦꯝ ꯂꯥꯏꯚꯇꯣ ꯉꯁꯥꯏ ꯅꯦꯠ ꯌꯥꯈꯤꯗꯕꯩ ꯇꯠꯈꯤꯕꯗꯨꯗ ꯑꯩꯁꯦ ꯍꯥꯏꯔꯝꯗꯕꯤꯗ ꯄꯠꯂꯥꯎ ꯀꯛꯊꯠꯂꯒ ꯂꯣꯏꯁꯤꯟꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯅ ꯃꯈꯥꯃꯨꯛ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ. ꯃꯥꯂꯦꯝꯉꯥꯟꯕ ꯕ꯭ꯔꯣ ꯂꯥꯏꯚ ꯍꯧ ꯂꯩꯔꯝꯃꯦ ꯂꯥꯛꯑꯦ ꯍꯥꯏꯅ ꯍꯥꯏ. ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ ꯕ꯭ꯔꯣ ꯍꯥꯏ. ꯇꯨꯝꯈꯤꯔꯣꯏ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ. ꯉꯁꯥꯏ ꯅꯦꯠ ꯆꯠꯄꯩꯔꯥ ꯈꯪꯗꯦ ꯑꯗꯨꯝ ꯌꯥꯈꯤꯗ꯭ꯔꯦ. ꯍꯣꯏ ꯅꯦꯠꯇꯣ ꯌꯥꯗꯦ ꯁꯤꯗ 5Gꯗꯤ ꯐꯪꯉꯒ ꯅꯦꯠꯋꯥꯛꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ 5Gꯗꯤ ꯐꯪꯉꯦꯕꯀꯣ, ꯑꯗꯨꯒ ꯅꯦꯠꯋꯥꯛꯁꯦ ꯑꯃꯨꯛ ꯁꯤ ꯃꯐꯝꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ. ꯌꯨꯝꯅꯥꯝ ꯕꯤꯗ꯭ꯌꯥꯅꯟꯗ ꯁꯤꯡꯅ ꯕ꯭ꯔꯣ ꯁꯦꯝꯁꯪꯒꯤ S ꯁꯦꯔꯤꯁ ꯅꯠꯇꯕꯤꯗ ꯀꯦꯃꯦꯔꯥꯒꯤ ꯑꯣꯏꯅ ꯀꯔꯝꯕ ꯂꯩꯕ ꯌꯥꯒꯦ ꯍꯥꯏ. ꯁꯦꯝꯁꯪ ꯕ꯭ꯔꯥꯟꯗꯨꯒꯤ ꯑꯣꯏꯅ ꯍꯥꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯐꯣꯟ ꯕ꯭ꯔꯥꯟ ꯑꯣꯏꯔꯁꯨ ꯌꯥꯕ꯭ꯔꯥ ꯀꯦꯃꯦꯔꯥꯒꯤ ꯑꯣꯏꯅ ꯈꯜꯂꯒ ꯍꯥꯏꯁꯦ. ꯁꯦꯝꯁꯪꯒꯤ ꯕ꯭ꯔꯥꯟꯗ S ꯁꯦꯔꯤꯁ ꯅꯠꯇꯕ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ A ꯁꯦꯔꯤꯁ ꯐꯥꯎꯕ ꯌꯥꯏ ꯀꯦꯃꯦꯔꯥꯒꯤ ꯈꯜꯂꯒꯗꯤ. ꯑꯗꯨꯒꯤ ꯃꯈꯥ ꯍꯟꯊꯒꯦ ꯇꯥꯔꯒꯗꯤ ꯌꯥꯗ꯭ꯔꯦ. ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯐꯦꯟ ꯑꯦꯗꯤꯁꯟꯒꯨꯝꯕ ꯑꯣꯏꯔꯁꯨ ꯌꯥꯏ. ꯕ꯭ꯔꯣ ꯃꯣꯕꯥꯏꯜ ꯁꯥꯒꯠꯄ ꯐꯖꯅ ꯀꯨꯂꯔ ꯇꯧꯔꯒ ꯏꯪꯍꯟꯕꯁꯦ ꯀꯩꯁꯨ ꯁꯣꯛꯇꯕ꯭ꯔꯣ ꯃꯣꯕꯥꯏꯜꯗ. ꯑꯗꯨꯒꯤ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ. ꯏꯪꯍꯟꯕꯒꯤꯗꯤ ꯏꯪꯉꯤꯉꯩꯗꯤ ꯐꯩ. ꯑꯩꯈꯣꯏꯒꯤ ꯑꯆꯧ ꯑꯆꯧꯕ ꯀꯝꯄꯅꯤꯁꯤꯡꯗ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯩꯈꯣꯏꯒꯤ ꯁꯔꯚꯔ ꯔꯨꯝ ꯀꯥꯏꯅ ꯂꯩꯗꯣ, ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯟꯁꯤꯡ ꯊꯝꯃꯤꯕ ꯃꯌꯥꯝ ꯃꯐꯝꯁꯤꯡꯗꯣ ꯑꯗꯨꯗ ꯊꯑꯣꯏꯀꯤ AC ꯊꯥꯔꯒ ꯀꯥ ꯑꯗꯨꯒꯤ ꯇꯦꯝꯄꯔꯦꯆꯔꯗꯣ ꯏꯪꯍꯜꯂꯒ ꯊꯝꯃꯦ ꯍꯥꯏꯇꯥꯔꯦ, ꯃꯦꯆꯤꯟꯁꯤꯡꯗꯣ ꯁꯥꯒꯠꯇꯅꯕ ꯍꯥꯏꯅ. ꯃꯌꯥꯝ ꯂꯥꯏꯛ ꯑꯃꯃꯝꯇ ꯅꯝꯁꯤꯟꯕꯤꯔꯛꯑꯣ. ꯃꯤ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯌꯦꯡꯉꯤꯁꯦ. ꯃꯤ ꯃꯁꯤꯡ ꯑꯃꯃꯝꯇ ꯅꯝꯁꯤꯜꯂꯛꯑꯗꯤ ꯂꯥꯏꯛꯁꯦ ꯃꯤ ꯃꯁꯤꯡꯒ ꯂꯥꯏꯛ ꯃꯁꯤꯡꯒ ꯃꯥꯟꯅꯅ ꯂꯩꯕꯗꯤ ꯌꯥꯏꯅ. ꯈꯔ ꯀꯩꯅꯣꯁꯨ ꯅꯦꯠ ꯇꯠꯂꯨꯕꯗꯨꯗꯒꯤ ꯉꯁꯥꯏ ꯂꯩꯔꯝꯕ ꯃꯌꯥꯝꯁꯨ ꯃꯥꯡꯈ꯭ꯔꯕꯁꯨ, ꯍꯥꯏꯗꯤ ꯊꯦꯡꯅꯗꯕꯗꯤ ꯆꯪꯉꯛꯇꯕꯅꯤ ꯈꯪꯗꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯃꯤꯁꯨ ꯌꯥꯝ ꯍꯟꯊꯈ꯭ꯔꯦ. ꯑꯩꯗꯤ ꯅꯝꯈ꯭ꯔꯦ ꯍꯥꯏ ꯃꯥꯂꯦꯝꯉꯥꯟꯕꯅ. ꯍꯣꯏ ꯃꯥꯂꯦꯝꯉꯥꯟꯕ ꯂꯥꯏꯛ ꯑꯃꯈꯛ ꯊꯣꯛꯂꯛꯑꯦ. ꯃꯤ ꯌꯥꯝ ꯌꯥꯝꯗꯦ. ꯃꯤ ꯑꯍꯨꯝ ꯑꯗꯨꯃꯥꯏꯅ ꯅꯝꯃꯛꯑꯦ ꯍꯧꯖꯤꯛ. AKLB ꯍꯥꯏ ꯃꯥꯜꯂꯦꯀꯣ. Redmi Note 13ꯁꯤ ꯈꯔ ꯆꯞꯄꯦ ꯍꯟꯗꯛꯁꯤ, ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣ ꯍꯥꯏ. 13ꯗꯣ ꯁꯦꯝꯕ ꯍꯥꯏꯅ ꯆꯠꯄꯗꯣ ꯍꯦꯡ ꯆꯠꯍꯟꯗꯕꯗꯣ ꯀꯩꯅꯣ ꯇꯧꯋꯤ, ꯍꯟꯊꯍꯟꯕꯒꯤ ꯐꯍꯟꯅꯕꯒꯤ ꯄꯨꯡꯐ ꯐꯍꯟꯅꯕꯒꯤ ꯄꯥꯝꯕꯩꯗꯤ ꯁꯣꯐꯋꯦꯌꯔꯒꯤ ꯑꯞꯗꯦꯠ ꯂꯥꯛꯄꯒꯨꯝꯕꯗꯒꯤ ꯍꯦꯡ ꯆꯠꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯃꯗꯨꯒꯤ ꯄꯥꯝꯕꯩ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯨꯝꯕꯗꯤ ꯑꯟꯅꯦꯁꯦꯁꯔꯤꯗ ꯏꯟꯁꯇꯣꯜ ꯇꯧꯕꯁꯤꯡꯉꯩꯗꯤ ꯂꯧꯊꯣꯛꯄꯤꯔꯣ. ꯑꯗꯨꯒ ꯔꯦꯝꯗꯣ ꯈꯔ ꯍꯥꯡꯍꯟꯕꯤꯌꯨ. ꯔꯦꯝ ꯌꯥꯝ ꯀꯟꯁꯟ ꯂꯩꯔꯒꯗꯤ ꯆꯠꯄ ꯍꯦꯡ ꯆꯠꯄꯁꯨ ꯌꯥꯎꯕꯅꯤ. ꯑꯗꯨꯒ ꯌꯥꯝꯅ ꯍꯦꯚꯤꯗ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯐꯥꯏꯜ ꯌꯥꯝ ꯆꯥꯎꯕ ꯑꯗꯨꯒꯨꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯒꯦꯝꯒꯨꯝꯕ ꯂꯩꯔꯒꯗꯤ ꯃꯗꯨꯗꯤ ꯍꯥꯞꯄꯤꯔꯨꯔꯅꯨ. ꯑꯗꯨꯒ ꯍꯥꯞꯄꯒꯗꯤ ꯑꯗꯨꯝ ꯇꯧꯔꯅꯤ. ꯕ꯭ꯔꯣꯒꯤ ꯂꯥꯏꯚ ꯌꯦꯡꯕꯁꯦ ꯈꯪꯗꯕ ꯃꯌꯥꯝ ꯆꯣꯡꯊꯣꯔꯛꯑꯦ. ꯍꯦꯛꯇ ꯍꯪꯅꯤꯡꯕ꯭ꯔꯥ? ꯀꯩꯁꯨ ꯀꯥꯏꯗꯦ. ꯃꯥꯂꯦꯝ ꯍꯪꯉꯛꯑꯣ, ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯦ. ꯑꯩꯁꯨ ꯑꯈꯪꯕ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ. ꯈꯪꯗ꯭ꯔꯒꯅ ꯑꯩ ꯈꯪꯗ꯭ꯔꯦꯅ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯈꯪꯗꯕ ꯄꯣꯠꯇꯨꯗꯤ ꯈꯪꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯤ ꯑꯩꯁꯨ. ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯗꯤ ꯅꯠꯇꯦ. ꯂꯣꯏꯅꯃꯛ ꯈꯪꯉꯨ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ. ꯕ꯭ꯔꯦꯟ ꯑꯃ ꯄꯥꯜꯂꯤꯕꯅꯤꯅ ꯃꯁꯤꯁꯨ ꯀꯥꯎꯒꯟꯕ, ꯈꯪꯉꯝꯃꯁꯨ ꯀꯥꯎꯈꯤꯕ ꯍꯥꯏꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯈꯪꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ. ꯕ꯭ꯔꯣ ꯁꯦꯝꯁꯪ ꯕ꯭ꯔꯥꯟꯒꯤ ꯑꯣꯏꯅ S ꯁꯦꯔꯤꯁꯅ ꯀꯦꯃꯦꯔꯥ ꯍꯦꯜꯂꯤꯁꯤ ꯄ꯭ꯔꯥꯏꯁꯁꯨ ꯍꯥꯏ ꯑꯣꯏꯕꯒꯤꯔꯥ ꯍꯥꯏ. ꯕꯤꯗ꯭ꯌꯥꯅꯟꯗ S ꯁꯦꯔꯤꯁꯁꯤꯗꯤ ꯁꯦꯝꯁꯪꯒꯤ ꯑꯣꯏꯅ ꯐ꯭ꯂꯦꯛꯁꯤꯞ ꯁꯦꯔꯤꯁꯅꯤ. ꯃꯥꯒꯤ ꯀꯝꯄꯅꯤꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯃꯣꯕꯥꯏꯜꯒꯤ ꯁꯦꯔꯤꯁ ꯍꯥꯏꯇꯥꯔꯦꯅꯦꯀꯣ, ꯑꯗꯨꯝꯕ ꯑꯃ ꯑꯣꯏꯕꯅꯤꯅ. ꯑꯗꯨꯅ ꯐ꯭ꯂꯦꯛꯁꯤꯞꯀꯤ ꯍꯥꯏ ꯑꯦꯟ ꯀꯦꯃꯦꯔꯥꯗꯕꯨ ꯑꯣꯏꯔꯁꯨ, ꯄ꯭ꯔꯣꯁꯦꯁꯔꯕꯨ ꯑꯣꯏꯔꯁꯨ, ꯏꯚꯟ ꯁꯣꯐꯋꯦꯌꯔꯒꯤ ꯃꯇꯥꯡꯗꯕꯨ ꯑꯣꯏꯔꯁꯨ, ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯣꯠꯁꯤꯡꯗꯣ ꯃꯣꯏꯗ ꯂꯣꯏ ꯌꯥꯎꯔꯅꯤ. ꯃꯃꯜꯁꯨ ꯑꯗꯨꯝ ꯇꯥꯡꯉꯅꯤ ꯍꯥꯏꯇꯥꯔꯦ, ꯐꯔꯕꯅꯤꯅ. ꯑꯗꯨꯅꯅꯤ. ꯑꯗꯨꯒ S ꯁꯦꯔꯤꯁꯅ ꯍꯦꯟꯅ ꯀꯦꯃꯦꯔꯥ ꯁꯦꯡꯉꯤꯁꯦ. ꯃꯣꯏꯒꯤ ꯁꯦꯟꯁꯔꯁꯨ ꯑꯐ ꯑꯐꯕ ꯁꯤꯖꯤꯟꯅꯩꯀꯣ. ꯁꯣꯅꯤꯒꯤ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ CMOS ꯀꯥꯏꯅ ꯂꯩꯔꯝꯕꯗꯣ, ꯑꯗꯨꯒꯨꯝꯕ ꯁꯦꯟꯁꯔꯒ ꯁꯤꯖꯤꯟꯅꯔꯝꯃꯤ. ꯍꯧꯖꯤꯛꯇꯤ IMX ꯀꯥꯏꯅ ꯃꯣꯕꯥꯏꯜꯒꯤ ꯑꯣꯏꯅ ꯁꯦꯝꯕ ꯁꯦꯟꯁꯔ ꯑꯄꯤꯛꯄ ꯃꯈꯜꯒꯤ ꯑꯗꯨꯝꯕꯒ ꯌꯥꯝ ꯁꯤꯖꯤꯟꯅꯔꯦ. ꯑꯗꯨꯅ ꯀꯦꯃꯦꯔꯥꯒꯤ ꯁꯦꯟꯁꯔꯒꯁꯦ ꯑꯐꯕ ꯁꯤꯖꯤꯟꯅꯕꯅꯤꯅ ꯃꯌꯦꯛ ꯀꯌꯥꯝ ꯁꯦꯡꯉꯤ. ꯕ꯭ꯔꯣ ꯁꯦꯝꯁꯪ ꯑꯦꯗꯥꯞꯇꯔ ꯋꯥꯠꯁꯤ ꯀꯔꯝꯕꯅ
ꯐꯒꯅꯤ ꯍꯥꯏ ꯁꯦꯝꯁꯪꯒꯤꯗꯤ 25 ꯋꯥꯠꯇꯒꯤ ꯍꯦꯟꯅ ꯆꯥꯎꯕꯗꯤ ꯍꯧꯖꯤꯛ ꯂꯩꯈ꯭ꯔꯕ꯭ꯔꯥ 25 ꯋꯥꯠꯇꯨꯅ ꯑꯗꯨꯝ ꯅꯦꯠꯋꯥꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯌꯥꯝꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯦ ꯌꯦꯡꯕꯗꯁꯨ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯉꯥꯡꯉꯤ ꯃꯌꯥꯝꯅ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯁꯨ ꯑꯃꯨꯛ ꯈꯪꯗꯦ ꯑꯗꯣ ꯃꯁꯤꯗꯤ ꯑꯩꯅ ꯁꯦꯝꯕ ꯌꯥꯝ ꯉꯝꯕ ꯑꯩꯅ ꯁꯦꯝꯕ ꯌꯥꯕ ꯄꯣꯠꯁꯨ ꯅꯠꯇꯕꯅꯤꯅ ꯎꯄꯥꯏꯗꯤ ꯂꯩꯇꯕ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯋꯥꯏꯐꯥꯏꯁꯨ ꯂꯩꯇꯕ ꯁꯤꯗ ꯋꯥꯏꯐꯥꯏ ꯂꯩꯇꯕꯅꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯝ ꯑꯣꯏꯔꯦ ꯅꯦꯠꯁꯦ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯁꯨꯝ ꯁꯤ ꯑꯣꯏꯔꯒ ꯂꯥꯛꯑꯕꯅꯦ ꯑꯁꯤ ꯑꯦꯔꯤꯌꯥ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯣꯀꯦꯁꯟꯁꯤꯅ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩ ꯃꯇꯝ ꯈꯔꯗꯪꯗꯤ ꯑꯁꯤꯒꯤ ꯑꯋꯥꯕꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯂꯩꯒꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅ ꯁꯤ ꯍꯣꯡꯗꯣꯛꯄ ꯅꯠꯇꯅ ꯑꯣꯞꯁꯟ ꯂꯩꯗꯧ ꯃꯥꯟꯗꯦ ꯑꯗꯨ ꯈꯔꯗꯪ ꯈꯪꯃꯤꯟꯅꯔꯁꯦ ꯑꯗꯨ ꯈꯔ ꯂꯩꯔꯒ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃꯗ ꯅꯦꯠꯋꯥꯛ ꯐꯖꯅ ꯀꯩꯅꯣ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯒ ꯁꯦꯝꯃꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝꯗꯁꯨ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯩꯔꯣꯏꯗꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯅꯦꯠꯋꯥꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯁꯨ ꯂꯩꯅ ꯑꯗꯨꯝ ꯂꯥꯏꯚ ꯌꯦꯡꯕꯤꯕ ꯃꯇꯠ ꯃꯇꯠ ꯇꯧꯔꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯁꯤꯒꯤ ꯈꯜꯂꯨꯔꯒꯗꯤ ꯌꯥꯝ ꯑꯩꯅ ꯌꯥꯝ ꯊꯥꯒꯠꯆꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯑꯗꯣ ꯑꯦꯀꯦ ꯀ꯭ꯔꯤꯌꯦꯁꯟꯅ ꯍꯥꯏꯔꯛꯈꯤꯕꯗꯣ ꯑꯩꯗꯤ ꯄꯪꯉꯦ ꯍꯥꯏꯒꯗ꯭ꯔꯥ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯁꯦꯔꯤꯁꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯈꯣꯠꯂꯦꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨ ꯀꯩꯁꯨ ꯄꯪꯉꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯣꯏ ꯑꯦꯀꯦ ꯃꯔꯝꯗꯤ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯐꯣꯟꯁꯤꯡꯁꯦ ꯌꯥꯝ ꯐꯩ ꯑꯩ ꯏꯁꯥꯃꯛꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯑꯩ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ 2 ꯑꯃ ꯄꯥꯏꯔꯝꯃꯤꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯄꯥꯏꯗ꯭ꯔꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯁꯣꯐꯋꯦꯌꯔꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯀꯦꯃꯦꯔꯥꯁꯨ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯕꯅꯤ ꯑꯗꯨꯒ ꯐꯣꯟꯁꯨ ꯐꯠꯇꯕ ꯐꯣꯟ ꯅꯠꯇꯦ ꯑꯗꯨꯒ ꯑꯦꯟꯗ꯭ꯔꯣꯏꯗ ꯐꯣꯟꯁꯤꯡꯒꯤ ꯃꯔꯛꯇꯗꯤ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯕ ꯕ꯭ꯔꯥꯟ ꯑꯃꯅꯤ ꯋꯥꯟ ꯄ꯭ꯂꯁꯁꯤꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯩꯁꯨ ꯑꯗꯨꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁꯤꯖꯤꯟꯅꯕꯒꯤꯁꯨ ꯃꯈꯥꯕꯨꯗꯤ ꯌꯥꯝ ꯄꯣꯜꯂꯤ ꯑꯗꯣ ꯍꯦꯛꯇ ꯑꯐꯕ ꯃꯃꯤꯡ ꯆꯠꯄ ꯐꯣꯟ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯐꯅꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯁꯨ ꯂꯩꯕ ꯅꯠꯇꯦꯗ ꯕ꯭ꯔꯣ ꯃꯣꯕꯥꯏꯜ ꯈꯔ ꯂꯤꯕꯁꯤꯡꯁꯦ ꯂꯦꯛ ꯂꯥꯛꯏꯁꯦ ꯀꯩ ꯃꯔꯝꯒꯤ ꯁ꯭ꯇꯣꯔꯦꯖ ꯍꯥꯡꯍꯜꯂꯁꯨ ꯍꯥꯏ ꯃꯥꯂꯦꯝ ꯑꯁꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗꯨꯒꯤ ꯁ꯭ꯇꯣꯔꯦꯖ ꯍꯥꯡ ꯇꯥꯔꯒꯁꯨ ꯂꯦꯛ ꯂꯩꯔꯛꯏꯁꯦ ꯁꯣꯐꯋꯦꯌꯔꯗꯨ ꯑꯥꯎꯠꯗꯦꯇꯦꯠ ꯑꯣꯏꯔꯅꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯑꯦꯟꯗ꯭ꯔꯣꯏꯗ 15 ꯂꯥꯛꯑꯦꯀꯣ ꯑꯔꯤꯕ ꯐꯣꯟꯁꯤꯡꯗꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗ 11 12ꯇ ꯂꯩꯔꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯑꯦꯟꯗ꯭ꯔꯣꯏꯗ 12ꯇ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯝꯒꯤ ꯄꯦꯠꯁꯨ ꯑꯞꯗꯦꯠ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯅꯧ ꯑꯅꯧꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯑꯅꯧ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯂꯥꯛꯏꯗꯅꯀꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯒꯨꯒꯜ ꯄꯦ ꯇꯥꯔꯁꯨ ꯒꯨꯒꯜ ꯄꯦꯁꯦ ꯃꯇꯝꯒꯤ ꯑꯗꯨꯝ ꯑꯞꯗꯦꯠ ꯑꯗꯨꯝ ꯑꯅꯧ ꯑꯅꯧꯕ ꯚꯔꯖꯟ ꯃꯌꯥꯝ ꯊꯣꯛꯂꯛꯏꯗꯅꯀꯣ ꯑꯗꯨꯒꯤ ꯑꯅꯧꯕ ꯚꯔꯖꯟꯁꯤꯡꯗꯨ ꯍꯥꯟꯅꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯚꯔꯖꯟꯗꯨꯒ ꯆꯥꯟꯅꯔꯛꯇꯕ ꯑꯗꯩꯗꯤ ꯍꯥꯟꯅꯒꯤ ꯁꯣꯐꯋꯦꯌꯔꯁꯤꯡꯗꯨꯒ ꯃꯥꯒ ꯑꯅꯤꯗꯨꯒꯤ ꯀꯣꯝꯕꯤꯅꯦꯁꯟꯗꯣ ꯑꯣꯞꯇꯤꯃꯥꯏꯁ ꯇꯧꯕꯗꯣ ꯑꯅꯧꯕꯁꯤꯡꯗ ꯂꯦꯇꯦꯁ ꯑꯣꯏꯕꯁꯤꯡꯗ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯅꯧꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯑꯩꯅ ꯁꯥꯔꯒ ꯄꯨꯊꯣꯛꯇꯣꯔꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩ ꯑꯦꯟꯗ꯭ꯔꯣꯏꯗ 15ꯒ ꯆꯥꯟꯅꯕ ꯍꯥꯏꯅ ꯑꯩꯅ ꯄꯨꯊꯣꯛꯇꯣꯏꯅꯦꯕ ꯑꯗꯣ ꯑꯦꯟꯗ꯭ꯔꯣꯏꯗ ꯍꯥꯟꯅꯒꯤ 14ꯒꯗꯤ ꯆꯥꯟꯅꯗꯕ ꯌꯥꯏ ꯑꯗꯨꯝ ꯍꯦꯡ ꯆꯠꯄ ꯂꯦꯛ ꯆꯠꯄ ꯌꯥꯏ ꯑꯗꯨꯒ 15ꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄ 16ꯗꯗꯤ ꯆꯥꯟꯅꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯁꯣꯐꯋꯦꯌꯔꯒꯤ ꯑꯅꯧ ꯑꯅꯧꯕ ꯃꯇꯝꯒꯤ ꯑꯞꯗꯦꯠꯁꯤꯡ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯔꯤꯕ ꯐꯣꯟꯁꯤꯡꯗ ꯌꯥꯎꯔꯤꯕ ꯑꯗꯨꯗꯨꯅ ꯈꯔ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯦꯛ ꯑꯣꯏꯕ ꯑꯁꯨꯝꯕꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯌꯥꯎꯋꯦ ꯁꯦꯝꯁꯪꯒꯤ ꯐꯦꯟ ꯑꯦꯗꯤꯁꯟꯒꯤ ꯁꯦꯔꯤꯁꯇ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯦ ꯍꯥꯏꯌꯦ ꯐꯦꯟ ꯑꯦꯗꯤꯁꯟꯗꯗꯤ ꯁꯦꯔꯤꯁꯁꯦ ꯑꯃꯈꯛꯇꯅꯦꯕꯀꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ S21 ꯊꯣꯛꯄ ꯃꯇꯝꯗ S21 ꯐꯦꯟ ꯑꯦꯗꯤꯁꯟ S22 ꯊꯣꯛꯄ ꯃꯇꯝꯁꯤꯅ S22 ꯐꯦꯟ ꯑꯦꯗꯤꯁꯟ 23 ꯃꯇꯝꯗ 23 ꯐꯦꯟ ꯑꯦꯗꯤꯁꯟ 24ꯗ 24 ꯐꯦꯟ ꯑꯦꯗꯤꯁꯟ ꯑꯁꯨꯃꯥꯏꯅ ꯑꯃꯃꯝ ꯈꯛꯇꯅꯤ ꯃꯣꯏꯅ ꯄꯨꯊꯣꯛꯏꯁꯦ ꯃꯁꯤꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯐꯣꯟꯗꯤ ꯌꯥꯝ ꯐꯩꯀꯣ ꯕꯖꯦꯠ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯒꯁꯤꯞꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯄꯥꯝꯕꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯣꯁ ꯀꯠꯇꯤꯡ ꯈꯔ ꯇꯧꯔꯒ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯗ ꯈꯖꯤꯛ ꯈꯔ ꯍꯟꯊꯍꯜꯂꯀꯥꯟꯗ ꯄ꯭ꯔꯣꯁꯦꯁꯔꯒꯨꯝꯕꯗ ꯈꯔ ꯆꯦꯟꯖ ꯇꯧꯊꯣꯛ ꯇꯧꯁꯤꯟ ꯇꯧꯔꯒ ꯂꯣꯟꯆ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯤꯀꯣ ꯐ꯭ꯂꯦꯒꯁꯤꯞꯀꯤ S ꯁꯦꯔꯤꯁꯀꯤ ꯐꯣꯟꯁꯤꯡꯒ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯁꯣꯐꯋꯦꯌꯔꯒꯨꯝꯕꯒꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯦꯃꯦꯔꯥꯒꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯕꯦꯁ ꯅꯠꯇ꯭ꯔꯒꯁꯨ ꯑꯐꯕ ꯒꯨꯗ ꯂꯦꯚꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯅ ꯑꯩꯅ ꯁꯤꯖꯤꯟꯅꯩꯁꯤꯁꯨ ꯐꯦꯟ ꯑꯦꯗꯤꯁꯟꯅꯦ ꯑꯗꯨꯝ ꯐꯕꯅꯦ ꯃꯈꯣꯏꯁꯦ ꯃꯥꯏꯕꯝ ꯐꯔꯍꯥꯟꯅ ꯕ꯭ꯔꯣ iPhone 13 Proꯁꯤ ꯃꯩ ꯈꯥꯡꯕ꯭ꯔꯣ ꯍꯥꯏꯗꯤ ꯁꯦꯀꯦꯟ ꯍꯦꯟ ꯂꯩꯕꯗ ꯕꯦꯇ꯭ꯔꯤ ꯍꯦꯜꯊ ꯁꯥꯔꯚꯤꯁ ꯇꯥꯗ꯭ꯔꯤꯕ ꯑꯣꯏꯔꯗꯤ ꯃꯩ ꯈꯥꯡꯒꯗ꯭ꯔꯣ ꯍꯥꯏ ꯐꯔꯍꯥꯟ ꯑꯩꯈꯣꯏꯒꯤ iPhoneꯒꯤꯗ 13 ꯁꯦꯔꯤꯁꯇ ꯕꯦꯇ꯭ꯔꯤ ꯈꯥꯡꯕ ꯍꯥꯏꯔꯒꯗꯤ ꯑꯝꯇꯕꯨ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯏ ꯃꯔꯝꯗꯤ ꯃꯈꯣꯏꯗ ꯌꯥꯎꯔꯤꯁꯦ 3000 mAh 3500 mAh ꯑꯗꯨꯒꯨꯝꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯣꯐꯋꯦꯌꯔꯗꯨꯅ ꯌꯥꯝꯅꯃꯛ ꯑꯣꯞꯇꯤꯃꯥꯏꯁ ꯑꯣꯏꯕ ꯌꯥꯝ ꯐꯕ ꯑꯗꯨꯒ ꯍꯥꯔꯗꯋꯦꯌꯔꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯌꯥꯝꯅ ꯕꯦꯇ꯭ꯔꯤ ꯏꯐꯤꯁꯤꯌꯦꯟꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ A16 Bionic ꯀꯥꯏꯅ ꯍꯥꯏꯔꯤꯗꯣ ꯑꯗꯨꯒꯨꯝꯕ ꯆꯤꯞꯁꯦꯠꯇꯨ ꯑꯣꯏꯕꯒꯤ ꯕꯦꯇ꯭ꯔꯤꯁꯤ ꯃꯥꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯈꯥꯡꯉꯦꯕ ꯄꯨꯡ 8 9ꯒꯗꯤ ꯑꯗꯨꯝ ꯆꯠꯂꯦꯕꯀꯣ ꯑꯗꯣ ꯑꯦꯟꯗ꯭ꯔꯣꯏꯗ ꯐꯣꯟꯒ ꯆꯥꯡꯗꯝꯅꯔ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯐꯣꯟꯁꯤꯡꯗꯗꯤ ꯍꯧꯖꯤꯛ ꯂꯨꯄꯥ 10,000 ꯄꯤꯕ 15,000 ꯄꯤꯕ ꯐꯣꯟꯗ 5000 mAh
6000 ꯐꯥꯎꯕ ꯌꯧꯔꯦꯀꯣ 6500 ꯀ ꯌꯧꯔꯦ aduna moiga battery khang ba changdamnabi yengnarakpadadi tum android nadi khara helakkaneba adu battery khang bagidi adumaina lei aduga second hand dadi maadi khara dum walani second hand aisa dabu koina dum nangaso dum khalaga yongone koi miyoba mana yam chamna commonly khanba yaba logically yengba yaba pot se kaino haikanda second hand haibasi ahanba sarakpata ngairiba pot amadi oiraroi ko mi amana kana gumba mi amna thama tong orsu no mata orsu chahi mata orsu sinaramba pot ama oirabanina sinaramba pot ama haibasi sinakhraba pot ama haibasi ma kaino di dum quality dani khangde magi health battery health to ni khangde khara di dum hanthara dabane ba aduna hanthara pot ama oibanina kitang khangba khotpagi sum kaino se battery se problem se khali lai ani battery capacity to solve the aduna ni iphone gi adubu iphone gi hadak iphone 16 anouba launch tawisi bawda yawse 3500 mAh kaktani adu oiba taragasu sai battery pi ga iphone gi ngai hai gibido mogi optimization se software amasung hardware ani gi combination se am phajana battery efficient oiba oibani ko battery se dum matam sangna di khang mane tekitna samsung A35 ki phone gi oina water resistant se yabra yadabra kayam kuina yai kamai taw yai adu khara details haibio ai samsung A35 si aina matam duda ai huji recently dai thi ga yeng dai na thengna ki bati ma sa IP68 oi ki bra 67 oi bra ni ste confused oi re to IP67 oiram tara ke so 68 oi tara so mo 30 minute fawda 3 meter advaina 5 atmospheric temperature kano to pressure kana 5 atm kai lei bane ko adu gi pressure do wo manu tham tam da ma se water resistant oi tuini waterproof haibidi yaroi ko advaina oi 67 natra 68 oi tara ga adu dagi han thagi tara ga di adu splash and water resistant kind hairakani do 68 yoragadi dum ado kanone waterproof hai tare ne kogi 30 minutes paw manung da lupsala thamni habta adu oidoi imna bidandana samsung A55 se busina ba nungai ge after 2 years ta hai bidyananda adu di sina bagi di software natragana kari kari gi problem di thoina di kem leiro adu sina bagi makha yam poliko aina sina phone di sahi ani mo henjale samsung gi fan edition se तो ngasi bau kai ko makhalam te problem amata leite tawu tawu battery khara pik pagi ko battery capacity khara lik pagi battery se no manung da anira kumba charge tong nei aduna adumaina laini adu kasina bagi di thoina problem di kai ta leiro ha ge roi gi ekeregression abro ai gi hana gi Redmi Note 10 Pro Max ama lai adu do MI UI 13 dai makha lakhidre ke dorabano khangde mi gi Hyper OS 3 yaw phau yaw na kre MI UI 13 Note 10 madu ai wakhanda update la roi company singna khogi yengadabse khoi masisu yengba feature abani ko phone am launch tong matam da 3 years ke update pigani 5 years ke update pigani natragana android version adu faw update pigani na moina dum high bane ko launch tong matam da su lauk thok bane ko aduna note 10 do khara kui raba khoire aduna madu dai da moigi update si ariba phone sing da pi deba no no latest oi khara flagship oi phone khara da mi gumba si pi do samsung gumba de mu se himanga ke update phone ayam da pi de apple gumba de pi dana ko adum bai khalaga ni mina samsung apple len tan isi so adumaina ni aduna lakadaba mandre note 10 gi dai confirm oina maju laroi haibati aisu madu khangde hai tare madu thiwa ga yengu ba natabani na adu dumaina kuirabani na ai wakhana su laroi na khalle bro so ja bi khrape update lakpagi haibi bido samsung A35 city 2 years so re launch tawba kuire aduna atopa laibana roidra A35 te hoi A35 te khar kuirabane ma launch so matam da ma lupa lising kontra gi range dai do leramani aduma man handarak pai chahi kuirak pai lirak pe nova version myama ma updated oiba series myama tholak pagi ra hongdare ni ko adu hoi A35 ki mohta koi A36 natragana A55 kumba adum yengba adum iman mana bani battery da haita 5000 mAh samsung gi value camera da 50 megapixel da 12 megapixel gi combination adumaina adum mana ne do moige akhoi exynos ki processor si dai ta kitang moina onthong jing kra weak oil processor hapa adumba khotpa du tawra kan da man se kra hongan ba kitang phau processor hapa kan tangan ba dumaina ayamba features ti loi mana bani adu day to day life ki damakta akhoi phone to ba video yengba dadi laidana akhoi gi adumba macha normal task ki damakta di karimta problem lai roida bang tani sai pal liba hoji A35 si su ko aduga akhoi game guma sana ba khona ba gi di ka hena thujo hendona nungai ba phone amadi oiroi hai tare bro screen refresh rate se smart switch automatically thambaga 120 Hz thamba se karamna phage normal paibra oiragana karamna thambana fai aduga game sanaragana
karamba thammana smooth oina khani kogi refresh rate se ju malem kogi phone gi battery se consume to na bagi macha ama ohelle ba ko ma su factor amani hai tare kogi phone ha ta bu camera bo oirasu phone to bo su video yeng ba bo su loina mak se battery energy ya darkar ta energy se kai de no battery de phangi dana dumaina tawi aduna kogi phone se koina sina daba sum automatically thamba matam de koina swipe to matam jar launa 120 to so koina jum leng dana kai guma page amada kai guma pot ama pa bani khangde adum matam dadi atom to automatically 60 hertz kumba da han thagi de ne 90 hertz kumba adumain thamba duna kai ge battery se kitang thuna mayeng tawa dagi khara dingak thopu ngammi aduga game sanaba gumba de koi ge magi graphics to yam thuna refresh to bom change ba itar chen doine ching leramba do lapam do chara chau thor ka do naksan ba do maina magi kaino mayam sing do graphics mayam do refresh to budam thuna refresh to bagi damakta di game sana bagi damakta dum matam de 120 hertz sina hena phagani sana da smooth ogani nungsu nungai ni bro Redmi Turbo 4 Pro se Manipur da karamba thada lakani khangbi bra aduga bro phone si matam si ka pai ba ya phone ama oibra amukta haibira bro Redmi Turbo 4 se Manipur da karam kanda lakani haibusidi ai haibu ngamoi launch tawragadi once India da launch kibidagi koi online ni platform sing da Amazon Flipkart na natragana mai ta masagi Redmi gi MI gi store gumba da adumaina online da chelaga haitari ne ko lauba leiba di yani aduga Manipur da market ta kamaina available oi Manipur market ta karamba particular phone ama lupa kya piri natragana karamba store ta kamai tawi haibado adugi knowledge ti ai tasengna leijade rosiba ino haidi ai adugumba moi gi store sing duga ai ka taida bam tas leti ai ka kana gumba store am ta pau phone raga adugumba gi matang ta wari sana ba khangna ba ai leti ba ko yam sengna aduna adumadi khangdre aduga online da adumaina leiba gi di problem kaisu leitabani aina pai phone adagi atoba phone mayam mai online dagi pai lei adu kaisu ngasi phaw da problem ama ta makhalam ta thengna di hai tare OnePlus Nord CE4 matang da haibiro yam bai OnePlus Nord CE4 do kano x nam hai mala ko madu price to launch to matam duga tawriba magi price range duga de magi p specification duga di ai di ma se value for money oide na khalle madu di lehening de Note CE4 si di ko adu nei leiwe mo ta top ma oina yeng mana fani Note 4 gum boina hoi budget leitraga di du yona lam salu su ya budi ya bana te du Note CE4 ga si di magi ai di madu ai yo khanda I recommend to the phone da phaba phone oide hai na tari sam na hai rabada so your thoughts on Poco F7 hai Poco F7 is gonna be one of the good phone I think for gaming purpose and for other specification also it would be good but in purpose in the sense of camera and for software optimizations I think Redmi still lacks in this kind of thing in after few years Redmi phones are downgrading I think for camera most of the common users are complaining about these things on the many other social media platforms about after updating the software updates they have seen the degradation of downgrade of camera so I think Poco is going to be a good phone for those who are looking for a good gaming phone I think and but for the all overall package it's an average phone not a good one not the high end top end one Yumnam Bidanandana Hairamba ama kakre retreat over message any I udre duga take it naswa. Pro application hack hapase mobile da sokingai madam like hai. Application hack hapa aduga application se koi na ko. Adugi application particular application dugi na tanai application ayamba hai tare. Ekoi gi phone da space kan bakan da bai wari to fo kanda. Third party application ko iko koi na happy mayam singja. Koina Google Play Store gumba da install tawriba application mayam se moi se hapa se koida koina sina ga doriba purpose tu gi damakta di ai kana ba ina dakar oi badu gi damakti mana kana ba piri phai tubo magi sumang jaba mayam lai ko koigi maram khwai gi maru oi base data privacy se hojik AI gi matam ni mayam lai khangnai dana khwai gi section ngai oi base machine ba AI gi matam da hojik
mi amagi dance tawbada aigi photo hapchalaga ai ngaksam hapchalaga ai manba dance tawhanba wa ngangbada ai gum mala tholaga tawwa yam laina kanagumba phone pai ba haiba mi amana dum ilai lain tawwa yare dana ko aduna khoi application sing je khoi install taw matamda phone install hek tawbuga allow aina khoi contacts gallery phone loina khoi storage ka se khoi allow torokanda haitare ne ko allow torokanda khoi consent se pithui dana permission se pithui dana ko aduduna sigi potsina khoi da data privacy dadi khoi ki phone manung da yaw photo video isei kanai loina moi yengbe hai tare khoi ni permission da pithu thamma banina aduna asugum bai khalaga di masi yamna data privacy ki matang da third party application ha pasam sokningai ni aduga phone yi damakta di kaino khoi ki phone hai sisu a kind of computer ni ko mini computer amni asida mana support to bangamba माइगी सॉफ्टवेयर दुगा चाना वर्जन ओइ तारगदि एनी एप्लीकेशन हापग सिना मतमदा थोदोना सोप बाय दुदि लैरोयना तमाइन ओइना थमगे आइकु जितेन ना परफॉर्मेंस ता हेनरे दुगा मेगापिक्सल का खरा सैमसंग A25 ना हेनबसे लेबम खंगद्रे हाय परफॉर्मेंस तो परफॉर्मेंस अदुने अइना फोन अमा लेबम मतमदा करी yang mathokta ai kari noina dakar tas ai gi requirement to dui makhayam poleba samna hai kan da isi game yam toina sanaba game yam sanaba pamba miyo yamani khoi photo kapa camera kapa ka sidi yam thoina pamjada ba khoi side sala su lamam sala su photo kapa reel number khapa dum to the example ni ko ai doi tar ga dei camera sengere sengoira game sanaba nungai ba ai gu ji ten doina leini bai aduga ai di game sungjan sanade tasengna ai samak se hoji ai je game se sungjan sanade ba da ai di game no mo sanade fana am phone do game sanaba nungai phone no so game sanaroi ba kiso ai di dum ai gi sinab ki live thari ko aduna camera adongi aina suggest tawi hai tar ga su requirement do aduna ina am to hangi do lupa kya mo pi bano pambi se kari karamba kamai to ga ina ai requirement do matung ina lei ga dabni hai tare phone S22 ama laibane kitang met paga hit roi bada size after 1 month hai changi adu adum chatle motherboard bera ka bo era me thawai noi te bo hai processor je Exynos ki processor launch tawba S21 22 cyber ji moi Exynos ki processors ni am bo Exynos ki processor hitting issue gumba so am lai kalle aduga motherboard chak pagi matang ji koi daw ya da bai hai kedra particular phone ama ni da na tana phone की motherboard chak pa natraga ma to hai besi electronic ki port ni electronic ki components ma am ni yaw se masidi lai besi yar ta iQOO Neo 10 seems better than Poco S, and I guess yeah, in the sense of performance, yeah, processor by comparing with the processors and onto the scores like Geekbench, there are many platforms which is showing, and even in the social media platforms you can see that which one is better giving performance, and it is totally depends on the how you use and what kind of things you are going to be used. Suppose Facebook, and if you're calling people for normal day-to-day lives, then it's going to be a good phone. Both of the phone would be a good phone for your preference, but I think for those who are looking for a gaming purpose, then you should go for iQOO Neo 10, because iQOO brand is also only targeting those people who are very fond of playing games and other things, like, so it will be totally depending on how you use, depends on the user's experience. But in my sense, Poco F7 is also gonna be a good phone, and by comparing with these two phones, particularly in the performance, then definitely iQOO Neo 10 gonna be a better phone. So G20 Pro do rana haino maisiba aduga magi processor dimensity oirambadai pamaktarna amu yonthokre G20 Pro do adune pagi game sanabagi damakte gamers singi damakte ka toraga yamna magi specification ge se high yam like bu phone amane ko ado mediatek dimensity processor je phatab dinate ko eke pagi kai haini magi processor me ama pagi Snapdragon gi processor dagi hena phabasu like particular processor dugi makha yam pole do maung the yaw processor duna weak oiba daga no to ba haibesidi magi price range da top phone khraga
ꯃꯥꯒꯤ ꯍꯥꯞꯄꯤꯕ ꯄ꯭ꯔꯣꯁꯦꯁꯔꯗꯨꯒ ꯆꯥꯡꯗꯝꯅꯔꯒ ꯌꯦꯡꯉꯒ ꯈꯪꯒꯗꯕꯅꯤ ꯄꯥꯔꯇꯤꯀꯨꯂꯔ ꯐꯣꯟ ꯑꯃꯈꯛꯀꯤ ꯑꯣꯏꯅꯗꯤ ꯌꯨꯖꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤꯁꯨ ꯃꯈꯥꯕꯨꯗꯤ ꯌꯥꯝ ꯄꯣꯜꯂꯦ ꯑꯩꯗꯤ ꯃꯤꯅ ꯑꯉꯥꯎꯕꯅꯦ ꯍꯥꯏꯔꯁꯨ ꯍꯥꯟꯅꯁꯨ ꯑꯦꯄꯜꯒ ꯁꯦꯝꯁꯪ ꯇꯝꯃꯤꯟꯅꯕꯗ ꯃꯇꯝꯗ ꯑꯦꯄꯜ ꯍꯣꯟꯗꯣꯛꯂꯒ ꯁꯦꯝꯁꯪ ꯑꯣꯏꯅ ꯈꯨꯜꯂꯛꯄꯅꯦ ꯑꯩꯗꯤ ꯁꯦꯝꯁꯪ ꯉꯥꯎꯖꯩ ꯍꯥꯏ ꯁꯦꯝꯁꯪꯁꯨ ꯌꯥꯝ ꯐꯩ ꯑꯩꯈꯣꯏ ꯁꯦꯝꯁꯪꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯐꯣꯟꯁꯤꯡꯗꯗꯤ ꯕꯦꯁꯅꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯕ ꯐꯣꯟꯁꯤ ꯂꯩꯇꯦꯕꯨ ꯍꯥꯏꯕ ꯌꯥꯏ ꯁꯦꯝꯁꯪꯒꯤ ꯑꯦꯁ ꯁꯦꯔꯤꯁꯇ ꯑꯜꯇ꯭ꯔꯥ S24 25 ꯀꯥꯏꯅ ꯆꯍꯤꯒꯤ ꯃꯣꯏꯒꯤ ꯐ꯭ꯂꯦꯒꯁꯤꯞ ꯁꯦꯔꯤꯁꯁꯤꯡꯁꯤꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗꯁꯨ ꯌꯥꯝ ꯐꯕ ꯐꯣꯟꯅꯤ ꯁꯦꯝꯁꯪꯁꯦ ꯕ꯭ꯔꯥꯟꯁꯨ ꯌꯥꯝ ꯚꯦꯂꯨ ꯀꯩꯅꯣ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯔꯤꯁꯦꯜ ꯚꯦꯂꯨꯁꯨ ꯋꯥꯡꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯑꯦꯟꯗ꯭ꯔꯣꯏꯗꯁꯤꯡꯒꯤ ꯃꯔꯛꯇ ꯃꯥ ꯌꯥꯝ ꯐꯕ ꯐꯣꯟꯅꯤ ꯑꯁꯤꯗ ꯊꯣꯏꯗꯣꯛꯅ ꯀꯩꯝꯇ ꯅꯤꯡꯍꯟꯅꯤꯡꯉꯥꯏ ꯂꯩꯇꯦ ꯄꯣꯀꯣꯁꯤ ꯒꯦꯝ ꯁꯥꯟꯅꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯕ꯭ꯔꯣ ꯃꯁꯤ ꯈꯔ ꯇꯟꯗ꯭ꯔꯗꯤ ꯐꯗꯕ꯭ꯔꯥ ꯍꯥꯏꯌꯦ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯄꯣꯀꯣꯁꯤ ꯒꯦꯝ ꯁꯥꯟꯅꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯍꯥꯏꯁꯦ ꯄꯣꯀꯣꯁꯤ ꯒꯦꯝ ꯁꯥꯟꯅꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯍꯥꯏꯁꯦ ꯀꯩꯅꯣꯅꯅꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ UI ꯗꯣ ꯑꯗꯒꯤ MI UI ꯀꯥꯏ ꯑꯗꯣ ꯃꯁꯤ ꯁꯣꯐꯋꯦꯌꯔꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯤꯀꯣ ꯄ꯭ꯔꯣꯁꯦꯁꯔꯒꯤꯁꯨ ꯃꯥꯅ ꯀꯩ ꯍꯥꯏꯅꯤ ꯑꯆꯧꯕ ꯔꯣꯜꯕꯨꯗꯤ ꯂꯩ ꯊꯧꯗꯥꯡꯕꯨꯗꯤ ꯂꯩ ꯍꯥꯏꯇꯥꯔꯦ ꯐꯣꯟ ꯑꯃ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯈꯣꯠꯅꯕꯗ ꯑꯗꯨꯒ ꯃꯁꯤ ꯂꯣꯏꯅꯃꯛ ꯀꯣꯝꯕꯤꯅꯦꯁꯟꯁꯦ ꯂꯣꯏꯅꯃꯛ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯒꯦꯝ ꯁꯥꯟꯅꯕ ꯌꯥꯕ ꯐꯣꯟꯁꯤꯡꯗ ꯒꯦꯝ ꯁꯥꯟꯅꯅꯕ ꯐꯣꯟꯁꯤꯡꯗ ꯀꯨꯂꯤꯡ ꯆꯦꯝꯕꯔꯒ ꯍꯥꯞꯄꯤꯁꯦ ꯑꯃꯨꯛ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯁꯤ ꯅꯦꯠꯋꯥꯔꯛ ꯑꯣꯏꯗꯣꯏꯔꯥ ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯃꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ GB4 ꯃꯇꯥꯡ ꯈꯔ ꯍꯥꯏꯕꯤꯌꯨ Dimensity 9000 Plus ꯀꯅꯥꯅ ꯐꯒꯦ ꯍꯥꯏꯕꯤꯔꯛꯎꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯁꯤꯕꯨ ꯈꯪꯖꯕ S Generation 4 ꯁꯦ ꯐꯩ ꯃꯥꯁꯨ ꯃꯥꯒꯤ ꯀꯩꯅꯣꯗꯨꯗ ꯑꯩꯈꯣꯏꯒꯤ 4 nanometer ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯃꯣꯏꯁꯦ ꯃꯣꯏꯒꯤ ꯑꯥꯔꯀꯤꯇꯦꯛꯁꯦ ꯁꯣꯐꯋꯦꯌꯔꯒꯤ ꯀꯩꯅꯣꯁꯦ 4 nanometer ꯀꯥꯏꯁꯦ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯏꯐꯤꯁꯦꯟꯠ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁꯔ ꯉꯥꯛꯇꯅꯤ ꯌꯥꯝꯅ ꯍꯥꯏ ꯑꯦꯟ ꯐ꯭ꯂꯦꯛꯁꯤꯕꯜ ꯂꯦꯚꯦꯜꯗ ꯂꯩꯕ ꯑꯗꯨꯒ Dimensity 9400 Plus ꯀꯥꯏꯁꯤꯁꯨ ꯃꯣꯏꯁꯨ 4 nanometer ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯃꯣꯏꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯐꯤꯛꯁꯀꯨꯝꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯒꯦꯃꯤꯡ ꯄꯔꯄꯁꯀꯨꯝꯕꯗꯗꯤ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯁꯤꯅ ꯈꯤꯇꯪꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯐꯣꯟ ꯐꯪꯁꯟꯁꯤꯡꯗꯗꯤ ꯁꯨꯝ Dimensity ꯑꯗꯨꯝ ꯐꯕ ꯀꯩꯅꯣꯅꯦ ꯑꯅꯤꯁꯤꯗ ꯌꯦꯡꯉꯒ ꯍꯥꯏꯇꯥꯔꯒꯗꯤ S Generation 4 ꯁꯤꯅꯗꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛꯇꯤ Elite ꯊꯣꯛꯂꯛꯑꯦꯗꯅ ꯃꯈꯥꯗ 8 ꯀ꯭ꯔꯦꯁꯟ Snapdragon 8 Elite ꯍꯥꯏꯁꯦ ꯃꯥꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞ ꯑꯦꯟꯗꯕꯨꯗꯤ ꯑꯣꯏꯔꯦ ꯃꯥ ꯌꯧꯕꯗꯤ ꯂꯩꯔꯔꯣꯏ ꯃꯥꯅ ꯂꯦꯇꯦꯁꯅꯦ ꯑꯗꯣ ꯌꯥꯝ ꯈꯦꯠꯅꯕ ꯅꯠꯇꯦꯗ 10% 20% ꯍꯥꯏ ꯀꯥꯏꯅꯒ ꯃꯣꯏꯅ ꯃꯥꯔꯀꯦꯇꯤꯡ ꯑꯣꯏꯅꯒ ꯍꯥꯏꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯣꯛ ꯁ꯭ꯄꯤꯠꯀꯨꯝꯕꯗꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯃꯗꯅ 3 GHz ꯑꯃꯅ 3.2ꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯌꯨꯖꯔ ꯑꯩꯈꯣꯏꯒꯨꯝꯕꯅꯒꯗꯤ ꯃꯁꯤ ꯀꯩꯁꯨ ꯍꯦꯛꯇ ꯂꯥꯏꯅ ꯈꯪꯗꯣꯛꯄ ꯉꯝꯒꯗꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯦꯛꯀꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯔꯝꯗ ꯐꯤꯜꯗ ꯈꯪꯕ ꯑꯗꯨ ꯈꯛꯇ ꯅꯩꯅꯔꯒ ꯂꯩꯕ ꯀꯥꯡꯕꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯅꯤꯗꯨ ꯈꯦꯠꯅꯕ ꯗꯤꯐ꯭ꯔꯦꯟꯁꯇꯣ ꯌꯥꯝꯅ ꯃꯆꯥꯁꯤꯡꯗꯣ ꯈꯪꯗꯣꯛꯄ ꯐꯣꯟ ꯑꯃ ꯄꯥꯏꯕ ꯃꯦꯠꯄꯗ ꯀꯩꯁꯨ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯑꯗꯨ ꯍꯦꯛꯇ ꯈꯪꯕ ꯉꯝꯒꯗꯕ ꯄꯣꯠꯇꯤ ꯅꯠꯇꯦ ꯃꯁꯤ ꯀꯩꯁꯨ 9400 Plusꯇꯨꯁꯨ ꯌꯥꯝ ꯐꯕ ꯄ꯭ꯔꯣꯁꯦꯁꯔꯅꯦ ꯑꯗꯨ ꯌꯥꯎꯕ ꯐꯣꯟ ꯑꯃ ꯂꯩꯕ ꯍꯥꯏꯁꯤꯁꯦ ꯀꯩꯁꯨ ꯌꯥꯝꯅ ꯋꯤꯛ ꯑꯣꯏꯕ ꯅꯣꯞꯄ ꯐꯣꯟꯗꯤ ꯑꯣꯏꯔꯣꯏ ꯃꯥꯂꯦꯝꯒꯤ ꯃꯇꯥꯡꯗꯗꯤ ꯍꯥꯏꯕꯅꯤ ꯍꯥꯏ Snapdragon 7 Generation 3ꯗꯣ Generation 3 ꯃꯇꯝꯗ ꯃꯥꯁꯦ ꯃꯤꯗ ꯔꯦꯟꯖ ꯕꯖꯦꯠ ꯔꯦꯟꯖ ꯍꯥꯏꯇꯥꯔꯦ 30,000 ꯐꯥꯎꯕꯒꯤ ꯔꯦꯟꯖ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯐꯣꯟꯁꯤꯡꯗ ꯌꯥꯎꯕ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯑꯣꯏꯕ ꯀꯩꯅꯣꯅꯦ ꯍꯥꯏ ꯄ꯭ꯔꯣꯁꯦꯁꯔꯅꯤ ꯍꯥꯏꯇꯥꯔꯦ ꯀꯝꯄꯅꯤ ꯃꯌꯥꯝꯁꯤꯅ ꯂꯣꯏꯅ ꯁꯤꯖꯤꯟꯅꯈ꯭ꯔꯕ ꯐꯣꯟ ꯃꯌꯥꯝ ꯑꯃ ꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯤꯒ ꯂꯣꯏꯅꯅ ꯂꯣꯟꯆ ꯇꯧꯈ꯭ꯔꯕ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯍꯤꯇꯤꯡ ꯏꯁꯨꯒꯨꯝꯕꯁꯨ ꯌꯥꯝ ꯂꯩꯇꯕ ꯃꯌꯥꯝꯅ ꯀꯝꯄ꯭ꯂꯦꯟ ꯁꯦꯝꯁꯪ SE ꯑꯦꯗꯥꯞꯇꯔ ꯍꯥꯞꯈꯤꯗꯕꯒꯤ ꯃꯔꯝꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏ ꯃꯥꯂꯦꯝ ꯁꯦꯝꯁꯪꯗ ꯑꯩꯈꯣꯏꯒꯤ ꯑꯦꯗꯥꯞꯇꯔ ꯆꯥꯔꯖꯔꯁꯦ ꯍꯥꯏꯗꯣꯏꯅꯤꯀꯣ ꯃꯣꯕꯥꯏꯜ ꯐꯣꯟ ꯆꯥꯔꯖ ꯇꯧꯅꯕ ꯆꯥꯔꯖꯔꯒꯤ ꯃꯀꯣꯛꯇꯣ ꯑꯩꯈꯣꯏꯒꯤ ꯋꯥꯌꯔ USB ꯀꯦꯕꯜꯗꯨ ꯅꯠꯇꯕ ꯃꯁꯤ ꯍꯥꯞꯇꯕꯁꯦ ꯑꯩꯁꯦ ꯑꯄꯪꯕ ꯁꯤꯔꯤꯅꯤ ꯆꯥꯔꯖꯔ ꯍꯥꯞꯇꯕꯁꯦ ꯁꯦꯝꯁꯪꯅ ꯍꯥꯟꯅ ꯃꯇꯝꯗꯨꯗ ꯌꯥꯝ ꯇ꯭ꯔꯣꯜ ꯇꯧꯏ ꯑꯗꯣ ꯇ꯭ꯔꯣꯜ ꯇꯧꯕꯗꯣ ꯃꯣꯏꯁꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯃꯣꯏꯗ ꯄ꯭ꯔꯣꯐꯤꯠ ꯂꯩꯕꯗꯣ ꯈꯪꯕꯗꯒꯤ ꯃꯣꯏꯁꯨ ꯍꯥꯄꯛꯈꯤꯗ꯭ꯔꯦꯅ ꯃꯇꯝ ꯈꯔ ꯂꯩꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯁꯦꯝꯁꯪꯗ ꯑꯃꯨꯛ ꯌꯥꯎꯗ꯭ꯔꯦꯅ ꯑꯦꯄꯜꯁꯨ ꯌꯥꯎꯗ꯭ꯔꯦꯗꯅ ꯑꯗꯣ ꯀꯃꯥꯏꯅ ꯍꯥꯏꯒꯦꯗ ꯑꯦꯄꯜꯅ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯁꯦꯝꯁꯪꯅ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯥꯔꯕꯟ ꯏꯃꯤꯁꯟ
ꯒ꯭ꯂꯣꯕal ꯋꯥꯔꯃꯤꯡ ꯑꯁꯤ ꯍꯟꯊꯅꯕ ꯀꯥꯔꯕꯣꯟ ꯏꯃꯤꯁꯟꯁꯦ ꯍꯟꯊꯅꯕ ꯑꯩꯈꯣꯏ ꯆꯥꯔꯖꯔ ꯂꯧꯊꯣꯔꯛꯏꯕꯅꯤ ꯃꯔꯝꯗꯤ ꯍꯥꯟꯅꯒꯤ ꯆꯥꯔꯖꯔꯁꯤꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯍꯥꯟꯅꯒꯤ ꯆꯥꯔꯖꯔ ꯂꯩꯕ ꯀꯥꯏꯁꯦ ꯃꯤ ꯈꯔ ꯂꯩꯅꯔꯝꯕ ꯑꯌꯥꯝꯕꯅꯗꯤ ꯐꯣꯟ ꯑꯃ ꯂꯩꯔꯤ ꯆꯥꯔꯖꯔ ꯑꯃ ꯂꯩꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯆꯥꯔꯖꯔꯗ ꯇꯣꯉꯥꯟꯅ ꯌꯣꯟꯕ ꯌꯥꯅꯕ ꯃꯣꯏꯅ ꯀꯥꯔꯕꯣꯟ ꯏꯃꯤꯁꯟ ꯍꯟꯊꯅꯕꯅꯤ ꯍꯥꯏ ꯇꯥꯔꯗꯤ ꯃꯣꯏ ꯆꯥꯔꯖꯔꯗꯣ ꯁꯥꯔꯅꯨꯗꯅ ꯁꯥꯗꯕꯗꯤ ꯅꯠꯇꯦ ꯃꯣꯏ ꯑꯗꯨꯝ ꯁꯥꯔꯒ ꯌꯣꯜꯂꯤꯅꯦ ꯂꯧꯊꯣꯛꯑ ꯇꯣꯉꯥꯟꯅ ꯌꯣꯟꯕꯩ ꯋꯥꯅꯤ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯁꯦꯝꯁꯪ A25ꯒ A35ꯒ ꯀꯔꯝꯕꯅ ꯐꯒꯗꯒꯦ ꯍꯥꯏꯌꯦ ꯈꯤꯇꯪꯕꯨꯗꯤ ꯂꯤꯔꯁꯨꯀꯣ ꯂꯤꯕ ꯆꯍꯤ ꯑꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗ ꯂꯟꯁ ꯇꯧꯕ ꯐꯣꯟ ꯑꯣꯏꯇꯥꯔꯁꯨ ꯑꯩꯗꯤ A35ꯅꯕꯨ ꯍꯦꯟꯅ ꯐꯩ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯂꯨꯄꯥ 10,000 ꯃꯅꯨꯡꯗ A35 ꯐꯪꯕ ꯍꯥꯏꯁꯤꯗꯤ ꯄꯨꯔꯥ ꯌꯥꯝꯅ ꯕꯦꯁ ꯐꯣꯟ ꯑꯟꯗꯔ 20K ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯦ overall ꯌꯦꯡꯕ ꯃꯇꯝꯗ Snapdragon 8 Plus Gen 1 ꯃꯗꯨꯗꯣ ꯃꯥꯒꯤ ꯑꯐꯕ ꯐꯣꯟ ꯍꯥꯏ ꯀꯩꯅꯣꯅꯤꯀꯣ ꯐ꯭ꯂꯦꯛꯁꯤꯞ ꯐꯣꯟ ꯉꯥꯛꯇ ꯄ꯭ꯔꯣꯁꯦꯁꯔ ꯉꯥꯛꯇꯅꯦ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨ ꯃꯥꯏ ꯃꯇꯨꯡꯗ Gen 1 Gen 2 Gen 3 ꯑꯅ Snapdragon 8 Plus Gen 1ꯗꯤ ꯃꯥꯁꯦ ꯍꯤꯠꯗꯗꯤ ꯃꯁꯤ ꯌꯥꯎꯗ꯭ꯔꯦꯗ ꯌꯥꯎꯕ ꯍꯥꯟꯅꯒꯤ ꯑꯔꯤ ꯑꯗꯨ ꯃꯌꯥꯝ ꯑꯩꯁꯦ ꯄꯨꯡꯈꯥꯏ ꯐꯥꯖꯜꯂꯛꯑꯦꯀꯣ ꯕꯥꯔꯣ ꯇꯥꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12:03 ꯆꯠꯂꯦ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯚ ꯇꯧꯔꯛꯏꯁꯦ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯧꯅ ꯂꯥꯏꯚ ꯇꯧꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯉꯁꯥꯏ ꯑꯍꯥꯟꯕꯒꯤ ꯂꯥꯏꯚ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯂꯣꯏꯔꯛꯄ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯗ ꯅꯦꯠꯇꯣ ꯌꯥꯗꯗꯅ ꯆꯞꯇꯅ ꯑꯩꯅ ꯉꯥꯡꯉꯤꯗꯣ ꯃꯌꯥꯝꯅ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯇꯣꯝꯇ ꯔꯤꯀꯅꯦꯛ ꯊꯥꯔꯛꯑꯀꯥꯟꯗ ꯂꯥꯏꯚꯇꯣ ꯇꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯥꯏꯚ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯁꯨ ꯆꯪꯉꯛꯇ꯭ꯔꯦ ꯆꯪꯉꯛꯇꯕꯒꯤ ꯋꯥ ꯅꯠꯇꯅ ꯑꯩꯅ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯚꯁꯦ ꯑꯩ ꯇꯣꯛꯆꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯒꯦꯅ ꯑꯩ ꯍꯥꯏꯔꯝꯗꯅ ꯅꯦꯠꯋꯥꯔꯛ ꯌꯥꯗꯕꯒꯤ ꯕꯠ ꯂꯥꯎ ꯇꯠꯂꯒ ꯇꯣꯛꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨ ꯐꯖꯅ ꯍꯥꯏꯔꯝꯃꯒ ꯂꯣꯏꯁꯟꯒꯦꯅ ꯑꯩꯁꯦ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯈꯣꯠꯄ ꯇꯧꯔꯀꯥꯟꯗ ꯑꯩ ꯑꯃꯨꯛ ꯇꯧꯔꯛꯄꯅꯤ ꯉꯥꯏꯍꯥꯛꯇꯪ ꯀꯨꯏꯗꯅ ꯇꯧꯒꯦꯅ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯄꯨꯡ 12ꯁꯨ ꯇꯥꯔꯛꯄ ꯍꯥꯏꯁꯦ ꯊꯦꯡꯉꯕ ꯃꯇꯝꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯌꯥꯝ ꯁꯥꯡꯅꯕꯨ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯇꯧꯗꯧ ꯂꯩꯔꯤ ꯁꯟꯗꯦꯅꯤꯅ ꯑꯗꯨꯅ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕ ꯌꯥꯏ ꯑꯗꯨꯅ ꯂꯥꯏꯐꯁꯦ ꯑꯩ ꯃꯤꯅꯤꯠ 5ꯒꯨꯝꯕ ꯇꯧꯔꯀꯥꯟꯗ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯁꯥꯡꯉꯕꯗꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯤ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯍꯥꯏꯅꯤꯡꯕ ꯍꯪꯅꯤꯡꯕ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯁꯦ ꯑꯗꯨꯕꯨ ꯑꯩ ꯑꯗꯨꯃꯥꯏꯅ ꯃꯥꯡꯖꯧꯅꯅ ꯃꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤꯁꯦ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦꯅ ꯍꯥꯏꯔꯝꯗꯅ ꯂꯣꯏꯁꯤꯟꯕꯗꯨ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯕꯤꯂꯣ 20K ꯍꯧꯖꯤꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯑꯜꯇ꯭ꯔꯥ ꯌꯦꯡꯕ ꯌꯥꯏ ꯀꯣꯏꯁꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯪꯅꯤꯡꯉꯤ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯁ ꯅꯦꯠꯁꯤꯗꯤ ꯍꯥꯏ ꯑꯩꯉꯣꯟꯗ ꯑꯣꯏꯗꯣꯏ ꯃꯥꯜꯂꯦꯀꯣ ꯅꯦꯠꯁꯦ ꯑꯩꯅ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯅꯦꯠꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩ ꯇꯥꯟꯖꯥꯁꯤ ꯂꯧꯔꯒ ꯑꯩ ꯂꯣꯏꯁꯟꯅꯕ ꯇꯧꯍꯧꯔꯒꯦ ꯁ꯭ꯋꯥꯏꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯍꯧꯔꯒꯦ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯃꯈꯥ ꯑꯃꯨꯛ ꯃꯌꯥꯝ ꯑꯃꯨꯛ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯀꯃꯦꯟ ꯂꯩꯔꯒꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯀꯃꯦꯟ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯃꯤꯅꯤꯠ ꯑꯃꯇꯪꯒꯗꯤ ꯌꯦꯡꯖꯈꯤꯒꯦ ꯅꯦꯠꯁꯤꯅ ꯆꯞꯄꯒ ꯂꯩꯕꯒꯤ ꯑꯣꯏꯔꯝ ꯇꯥꯔꯒꯁꯨ ꯇꯧꯔꯁꯦ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯍꯌꯦꯡꯁꯨ ꯂꯥꯏꯚ ꯇꯧꯗꯧ ꯂꯩꯔꯤ ꯍꯌꯦꯡ ꯁꯦꯇꯔꯗꯦ ꯁꯟꯗꯦꯅꯤꯅꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯅꯕ ꯇꯧꯔꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯆꯥꯅ ꯉꯟꯕꯗꯤ ꯅꯠꯇ꯭ꯔꯦ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ ꯍꯌꯦꯡ ꯂꯥꯏꯚꯇ ꯑꯃꯨꯛ ꯊꯦꯡꯅꯁꯦ ꯑꯗꯨꯒ ꯑꯗꯣ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯃꯥꯂꯦꯝꯅꯁꯨ ꯍꯥꯏꯁꯦ ꯑꯩ ꯋꯥꯆꯞꯇꯁꯨ ꯊꯥꯈꯤꯕꯅꯦ ꯍꯣꯏ ꯁꯣꯏꯗꯅ ꯑꯩ ꯃꯥꯂꯦꯝ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯑꯒꯦ ꯇꯥꯍꯧꯗ꯭ꯔꯦ ꯍꯥꯏꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯍꯌꯦꯡꯁꯨ ꯂꯥꯏꯚ ꯇꯧꯔꯛꯀꯅꯤ ꯍꯌꯦꯡ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯁꯦ ꯉꯁꯤꯗꯤ ꯃꯇꯝꯁꯨ ꯊꯦꯡꯉꯕꯅꯤꯅ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦꯅ ꯍꯥꯏꯕ ꯅꯦꯠꯋꯥꯔꯛ ꯌꯥꯗꯕꯤ ꯉꯁꯥꯏ ꯍꯥꯏꯔꯝꯗꯅ ꯄꯠ ꯂꯥꯎ ꯇꯠꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯑꯃꯨꯛ ꯃꯈꯥ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯇꯧꯔꯛꯄꯅꯦ ꯂꯣꯏꯁꯤꯟꯖꯔꯒꯦ